Ngasi numidang wairam phongkhiba kangla paudagi maruoiba pau khara khangasaraga miyamda khudo tamjige. Home Minister Amit shah amadi CM Birenna hongduna wangang libasina makhoidagi miyamna asa tauningai leitre. Mega Chandra MPCC gi President MLA ke Mega Chandra na haikre Manipur gi iranga siga marilenina Union Home Minister Amit shah amadi Chief Minister Nongthoma Birenna yamna tayonaba maongda hongduna wangang libasina makhoidagi miyamna asa tauningai leitre. Haujik lamdam asida thoklebi iranga marilenina handakta India touduna lauba interview amada Union Home Minister Amit shah na phongdokhiba wafamda ngasi Congress babanda paugi mifam ama pangthokre. MPCC gi Vice President Hareso Gosami amadi MPCC gi Senior Spokesperson N Bopendra Maitei yauna pangthokhiba paugi mifam aduda wafam asi phongdoladuna makhata na hai Manipur da thoklebi irang asi Union Home Minister Amit shah na tangka amadana ama hai aduga tangka amadana atopa ama hai duna hongduna wafam kaya phongdokle. Mamang sahigi May 3 dagi haurakhiba irang asigi matangda Union Home Minister Amit shah na ahanbada Manipur gi irang asi maitei ni ST lista sannaba demand tawbaga marilenina High Court of Manipur na takhiba order amana thoankibani haina Parliament ta fawba phongdoki. Tungdana amu irang asi naronda lokai na changlakpa mitopsinga thoanbani haina amu haike handakna amu irang asi kanglup ani ki marakta thokpa irang ni haina amu phongdorakle. Mangna phongdokhiba wafamsing asi masana haijaba wafam masana kaksaba yamna tayonaba amane. Amaramda Chief Minister Nongthoma Birenasu haujik lamdam asida thoklebi irang asi lokai na changlakliba mitopsinga thoanbani haina amu haire. Amukna law and order collapse tawbadagini amu haire amukla intelligence laugh tawbadagini haina amu haikre. Handakna amuk ngarang pangthokhiba Vijay Divas ki thoramdana Home Department ki makhada laiba Intelligence Department na haukiba tha 15 gi mamangdagi mangonda irang asigi matangda intelligence report pirakte haina phongdokle. Home Department asi Chief Minister na paribani haibase khangdabagomna phongdorakliba wafamsing asi self contradictory oiba amadi self confusion oiba amani. Chief Minister na phongdokhibada agency kharana center da lana report pire hairi madu oiba taragadi agency singkaramba agency singno Union Home Minister Amit shah na haujik lamdam asida thokliba irang asi kanglup ani gi ungkhatnabani hairakliba asina aroibada amu Union Home Minister na kari thorang paikhallaga Manipur da tangdulai taba purakani haiba asi asobu wahang amani haiki. Makha tarakpa pauda bom lairambadagi miyam mipainarure ngasi ayuk semai police station na komba khonghampa chingongi labuk manakta laiba laisang amagi mayada projectile bomb senmanba posak ama yunglaga lairambadagi miyam mipainarure bomb cell manba posak asina lairamliba mafam asi koirangai BSF camp ki nungsup thamba maikaidani. BSF camp asiga palaklapnaba mafam nate semai police na pawa si hek phangbaga mafam aduda changsinuna mafam adugi phibam yangchingki loinina BDDS team chingsu mafam aduda changsinuna bom adu lakthoktuna yenglubada illumination round gi empty cell oiramkhibani haina pawa sina makhatari. Makha tarak poina kangleipa camera gi pause digi maru oiba pau khara khangasaraga miyamda khudo tamjike. CM na INA complex amadi akai atoi thokraba Minister Gobidas ki yumgi phibam jengsingkre. Chief Minister M Birena ngasi moirang konjengbamda leiba Indian National Army INA complex ki hauju oireba phibam hakthengnana yengsingkre. Loinina Chief Minister na nongna samgat sagatliba INA gi complex Netaji Subhash Chandra gi mitam amadi ariba INA gi mafamsing koina chatuna yengsingke. Chief Minister ki khongsa aduda Works Minister Govindas Konthokjam Social Welfare Minister Aisdingo MLA ki S Bomsa Sapam Kunja Kesor TS Santi Sarogya ke khongsa adugi matangda Chief Minister na pamising da wafam amata phongdoramu haiba yadna mafam adudagi hanke. Chief Minister ki khongsa aduda handak khoisaunaraba miyam Minister Govindas ki yom thomjinuna ama ata thoankraba Minister gi yumgi hauji oiriba phibamsu Chief Minister na hakthengnana yengsingkre. Hiram asigi matangda Minister Govindas Kothokjamna
ngasi mahaki social media da thagalakpa warolda sakhangdabasingna ama ata thohankraba mahaki yumda ngasi Chief Minister M Biren amadi CM ge colleague sing laktuna yengsimbikre masima ehangna thamoi singna CM bu thagapa phongdoe aihaki yumda yekhai thugaiba kaya thokiba do wakhorom phongdokna dabagini haina khalli aduna asengba amadi asumba wayalde adumak laigani aihakna thajai madude lamdam asida hingminariba kanglu furup singgi marakta ingtapa hanjilhanba amadi ngak sembagi khongthang laingangna sojin lawkhalakani haina khalli haina su phongdokli makha tarapa pawda maitai siba khudingi JAC semduna yasinaba puraklagade maitai mutapadasu JAC ama semduna yasinaba purakadoribra Haumi Youth Front haukiba megi tang ahum lising aniga subna kunga humdoidagi hauna Manipurda saidang lamba kuki singna yelau mimiyamda onsenduna landabagi thabak kaya maikai khangdana leptana chatharakli masida samjaraba miyoi kayagi punsi mangkhre mamangdagi hauna Manipurda pamdaba misi ama thokpada miyamgi ihau sagatnaba Joint Action Committee sembagi chatnabi lakli masina lengaki mafamda pandam kaya thamdana amuk hana thoktanaba honaduna lakli adubo maitai siba khudingi JAC semduna yasinaba puraklagade maitai muthapadasu JAC ama semduna yasinaba ama purakadoribra miyamgi punsigi mamal JAC gi dimana lepa yarabra haina Haumi Youth Front gi General Secretary KS Johnson thadorapa chero asina haire chero asina hai haukiba mamang sahi lising aniga subna kunga humdoige May ahumdagi haurakkiba kuki narco terrorist na chatharakpa lan asida tamthiba mihata hatkiba miyoi singidamak asengba wayal fangnaba JAC kaya amasu semki November gi tang 18 lising aniga sumna kunga marida jirida jahi nauriba angang ahum yawna miyoi taruk kuki khulai paiba singna phaki loinana makhoida sana phawba chatloidaba licha chatuna tamthina miyoi bagi minungsigi wangbada hatoklaga turelda thadarakki thaudo asigi matungda khoisaungnaraba miyamna Male miyamgi mamangda maikai kayadagi ihau haurakke masigi dama asuma wayal pibinaba JAC amasu semke numit kharanigi mamangda JAC amade lenga kaya sinaba puraktuna hauramba miyamgi ihau tapna nemthake masigi asuma wayal imung manung amade miyamna phanglabra nakal amaromda haukiba December 13 lisingani subna kunga marida sahi nauriba tungi asa saungna laiba khulngakpa tholakpa mahiroi ama Security Force na may nakapada laikide. Masida yeknabada utpa ngamdaba thongna adu imaseldo utpa aduda lebak miyam na penda bagalo na tengthanari. Masigida magsu JAC ama semduna miyamgi tengtha ko leptringaida waroi sinlakpagum uhalle. JAC singna yasina karabasu misingi asigi nungaitaba awaba tengtha ko adude imung manung amade miyamda lehauri. JAC sing asigi asengba pandam karino. Saidanglaba kuki singi mathakta haugadaba asengba ihau JAC ki padamda yaudriba karigino tholiba lal asida misi khudingi asumba wel fangnaba JAC singna yasinaba puraklagade tholiba lal asige poroi kari oigani maitai muthapadasu JAC semduna yasinaba purakadoribra miyoibagi punsi mamal JAC ki dimana onba yabra yasinabaduna tunglam chatta asigumba thaudo asi amu hana thoktanaba thaba pakhanaba pandam oifam thoktrabra saidangba singa thengnari balalasi chapchana thengnanabagi damak lebak miyamgi asengba ihau mathau tai lal asida thawai thagraba singa sigi JAC na miyamgi ihau naithairaga lenga kaya sinaba purakpa asina aikhoigi asengba ihaugi khungul muthale hainasu chero asina makhata rakle